ꯃꯌꯥꯝꯗ ꯄꯥꯎꯖꯦꯜ ꯑꯃ ꯄꯤꯖꯔꯝꯒꯦ ꯑꯣꯜ ꯑꯁꯥꯝ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯁ꯭ꯄꯣꯔꯠ ꯏꯚꯦꯟꯠ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯆꯩꯆꯠ 23, 25, 26ꯇ ꯒꯧꯔꯅꯒꯔꯒꯤ ꯁꯅꯥꯕꯨꯡ ꯑꯣꯏꯔꯤꯕ ꯄ꯭ꯂꯦꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯆꯒꯗꯧꯔꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯇꯥꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯏꯚꯦꯟꯠ ꯑꯁꯤꯕꯨ ꯁꯔꯨꯛ ꯌꯥꯕꯤꯅꯕ ꯍꯥꯏꯗꯨꯅ ꯑꯣꯜ ꯑꯁꯥꯝ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯍꯣꯖꯥꯏ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯎꯖꯦꯜ ꯑꯁꯤ ꯄꯤꯖꯔꯤ꯫ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯁꯤ ꯑꯗꯨꯝ ꯃꯤ ꯂꯥꯛꯂꯩꯌꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯗꯨꯀꯥꯟꯁꯦ ꯅꯣꯡꯃꯗ ꯀꯌꯥꯃꯨꯛ ꯇꯥꯟꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯈꯪꯅꯤꯡꯕ꯭ꯔꯥ? ꯍꯥꯏ ꯃꯌꯥꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯃꯌꯥꯝ ꯉꯁꯤꯁꯨ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯔꯛꯀꯦ ꯃꯌꯥꯝ ꯑꯗꯣ ꯊꯧꯏꯌꯦ ꯒꯥꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯊꯕꯛꯁꯦ ꯌꯥꯝꯃꯟꯈꯤꯕꯅ ꯀꯣꯛ ꯁꯥꯔꯦꯀꯣ ꯗꯨꯀꯥꯟ ꯐꯝꯃꯝꯃꯤꯅꯦ ꯃꯤꯁꯨ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯂꯥꯛꯏ ꯗꯨꯀꯥꯟꯁꯦ ꯑꯗꯣ ꯌꯦꯡꯉꯣꯗꯣ ꯊꯣꯡ ꯂꯣꯟꯖꯟ ꯊꯝꯃꯤꯅꯤꯀꯣ ꯁꯤꯁꯦ ꯅꯠꯇ꯭ꯔꯗꯤ ꯌꯣꯡꯅꯀꯣ ꯑꯇꯥꯞꯄ ꯄꯨꯔ ꯆꯦꯟꯈꯤꯕ ꯑꯗꯣ ꯃꯌꯥꯝ ꯍꯧꯔꯁꯤ ꯂꯦꯠꯁ ꯒꯣ꯫ ꯋꯥꯏ ꯁꯤꯠꯀꯦ ꯇꯧꯔꯝꯕꯅꯤ ꯑꯗꯣ ꯀꯁꯇꯃꯔ ꯂꯥꯛꯑꯦ ꯍꯥꯏꯔꯣꯅꯦ ꯀꯩꯅꯣ ꯀꯩ ꯂꯧꯔꯤꯅꯣ? ꯃꯌꯥꯝ ꯃꯥ ꯂꯨꯄꯥ 500 ꯄꯨꯔꯒ ꯂꯨꯄꯥ 5ꯒꯤ ꯄꯣꯠ ꯆꯩ ꯄꯨ ꯌꯥꯗꯦꯀꯣ ꯃꯌꯥꯝꯗꯣ ꯑꯩ ꯍꯦꯛꯇ ꯋꯥꯏ ꯁꯤꯠꯀꯦꯅ ꯏꯁꯤꯡ ꯈꯤꯛꯆꯜꯂꯝꯕꯅꯦꯕꯀꯣ ꯑꯗꯣ ꯃꯤ ꯂꯥꯛꯇꯅ ꯑꯃꯨꯛ ꯐꯔꯛ ꯇꯥꯔꯦ ꯑꯃꯨꯛꯀ ꯈꯤꯛꯇ ꯌꯥꯔꯔꯣꯏ ꯋꯥꯏ ꯁꯤꯠꯄꯒꯤ꯫ ꯃꯌꯥꯝ ꯗꯨꯀꯥꯟ ꯐꯝꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯧ ꯃꯥꯜꯂꯝꯒꯅꯤꯀꯣ ꯑꯩꯅ ꯎꯠꯄꯁꯦ ꯋꯥꯗꯤ ꯐꯖꯕ ꯋꯥꯏ ꯑꯁꯦꯡꯕ ꯁꯤꯠꯇꯣꯛꯀ ꯁꯤꯠꯆꯤꯟꯒ ꯑꯗꯨꯝ ꯃꯣꯠꯅ ꯂꯩꯌꯦꯕꯀꯣ ꯇꯧꯋꯤ ꯋꯥꯏ ꯁꯤꯠꯂꯤꯁꯤꯅꯤ ꯎꯄꯥꯏꯁꯤꯅ ꯁꯤ ꯗ꯭ꯌꯨꯇꯤ ꯍꯥꯏꯁꯦꯀꯣ ꯄꯩꯁꯥ ꯇꯥꯅꯤꯡꯉꯗꯤ ꯋꯥꯕ ꯇꯥꯏꯀꯣ ꯋꯥꯏꯁꯦ ꯀꯩꯗꯧꯅꯤ ꯑꯩꯈꯣꯏꯗꯤ ꯁꯤꯅꯤ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯋꯥꯏ ꯁꯤꯠꯈꯤꯒꯦ ꯐꯖꯅ ꯃꯣꯠꯂꯦ ꯁꯦꯡꯗꯣꯛꯈꯤꯒꯦꯀꯣ ꯑꯝꯇ ꯑꯗꯩ ꯑꯃꯨꯛ ꯌꯦꯡꯁꯤ mày thật là bộ đèn đâu Mayam, why sit palore, singlo palore, do jengosei. Mayam hojikta I why sit nam customer la mi kamu chakai me dukan ai be ko. Dom lotion na lei batai why bo don. Sini. Mayam kismon gai ga chak thong ge changak pani chakom de changak paga do simu pheng ta do ri ngang pheng o dre ek tu su pheng o dre ka ore. Hojikta dukan chang tangai bo ko. Pung ju ka dare pung se 11 hele ba do ri taw du mayam ado chak se time se ko 11:15 tare chak lam jale ek tegim chadri ado se sigi hawai chak se juga siga toro thong si soyabin hapsel laga upai le ti ko chabri tabne ado nasidi mu bang toro wa ngangre wa re me wa mayam do ai sim gi ko mayam mấy thùng một số loại thùng mình tin xem bao loại giờ cút xe lore sẽ khai đồ phải giờ hết cút xe gì đồ mày xem đồ xe số mấy thùng sao rồi cái em đó học rồi xoay bên ngã rồi rồi chắc là em xem ở Yongchak mấy khối đó đồ ấy đi Yongchak sẽ ra thì còn làm tí nó khá đi vậy đồ sẽ cái hàng đồ lấy đấy em xem khối đi nạp cúp nó tàu đi co vậy em nạp cúp nó kilo ga sa de ko ado ai udi chai ma panda yumda dik kam sa de sini mayam se odo uri mayam hekle ko uri maru sisu hapsal le khara jang de do asi se how do jani cha mayam henjang se odo sogot le ba ko masu loi thaksal le ngam soradi mulani ado mayam sini enjang si how do ra di kang chak la nem chai rom nei mayam doi chak to malore mobile loi chu de enjang gi kano na ado mayam ai ji dukan am chang jare chang thong poi chang de ko dukan se dum mi lag lei ba ado hoi dukan se nong na kya muk tan ge ba mayam khangning ra hai ra ado khangning adi loi bo fo yeng video se mayam ado chak cha ba sang do man de ji fi am su ye Hongao free plus churu gi ko adum nung tv sila sun mo li dan ko aina de ba ko mayam sile fi hi phog do ko su loi dana ado mayam nusa ko sa ji loi mai ho re ko ado mu bu si da hajarani nusa si da sumaina tho fi su gut na thab ko tawi se ko ango bu mi go di mu bu ni na ya tre ne ka the ne kali chron ole ko
ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯨ ꯆꯥꯛ ꯆꯥꯔꯨꯔꯁꯤ ꯈꯨꯠꯀꯁꯦ ꯂꯣꯏꯔꯦ ꯆꯥꯛ ꯂꯥꯝꯃꯤꯀꯣ ꯆꯥꯛꯀ ꯆꯥ ꯌꯥꯔꯣꯏꯗꯁꯨ ꯈꯪꯕ ꯋꯥꯔꯦ ꯕꯥꯏ ꯕꯥꯏ ꯃꯌꯥꯝꯗꯣ ꯃꯤꯁꯇ꯭ꯔꯤꯁꯤꯡꯁꯨ ꯆꯠꯈ꯭ꯔꯦ ꯆꯥꯛ ꯆꯥꯕꯒꯤ ꯑꯗꯣ ꯑꯩꯈꯣꯏ ꯋꯥꯜꯁꯦ ꯈꯥꯖꯤꯜꯂꯝꯃꯦꯕ ꯉꯁꯤꯗꯤ ꯐꯖꯅ ꯑꯗꯣ ꯑꯩ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝꯗꯣ ꯁꯤ ꯌꯨꯝꯕꯤꯁꯦ ꯀꯩꯅꯣ ꯇꯧꯔꯝꯃꯦꯀꯣ ꯅꯨꯡ ꯍꯩꯔꯝꯃꯦ ꯑꯗꯨꯒ ꯁꯤ ꯄꯤꯛ ꯊꯟꯅ ꯂꯩꯕꯥꯛ ꯊꯣꯟꯖꯤꯜꯂꯅꯤ ꯑꯗꯨꯒ ꯀꯩꯅꯣꯝ ꯌꯦꯡꯉꯨꯀꯣ ꯂꯐꯣꯏ ꯃꯌꯥꯝꯗꯣ ꯃꯨꯟꯗ꯭ꯔꯤꯀꯣ ꯑꯗꯣ ꯁꯤ ꯄꯤꯛ ꯊꯟꯅ ꯂꯩꯕꯥꯛ ꯊꯣꯟꯖꯤꯟꯗꯣꯏꯃꯤꯗꯩ ꯋꯥꯜ ꯈꯥꯔꯅꯤ ꯁꯠ ꯂꯥꯡꯗꯣꯏꯗꯤ ꯌꯧꯔꯔꯣꯏꯀꯣ ꯃꯌꯥꯝꯗꯣ ꯂꯣꯏꯔꯦ ꯋꯥꯕꯗ ꯍꯨꯃꯥꯡꯒ ꯄꯨꯔꯥ ꯁꯧꯔꯦ ꯋꯥꯔ ꯋꯥꯂꯥꯡ ꯊꯥ ꯌꯧꯔꯕꯅꯤꯅ ꯁꯥꯒꯠꯂꯛꯑꯦꯅꯦ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯏꯗꯤꯠ ꯇꯧꯈꯤꯗꯣꯏꯅꯦ ꯑꯗꯣ ꯚꯤꯗꯤꯑꯣ ꯏꯗꯤꯠ ꯇꯧꯔꯒ ꯑꯃꯨꯛ ꯑꯞꯂꯣꯗ ꯇꯧꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯉꯣ ꯁꯤꯌꯥꯔ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯗꯨꯀꯥꯟꯁꯦ ꯁꯤ ꯂꯩꯔꯦꯀꯣ ꯗꯨꯀꯥꯟꯁꯦ ꯐꯃꯨꯡꯗꯅꯤ ꯄꯝꯃꯤꯗ ꯐꯨꯠꯀ ꯆꯥꯟꯁꯤꯟꯗꯕꯅꯤ ꯀꯅꯥꯅ ꯆꯠꯂꯃꯤꯟꯅꯁꯤꯔ होइसे थांस वाला ओरे देखो हमारे मोबाइल कितने 1000 छत्ती दो itu dong itu nah itu tole कोई 3000 की नीचे कैमरा देखो ऑनलाइन में जो पाए तो 3000 दिया पाई जाए स्क्रीन टच स्क्रीन टच पाई मैम एगी मिरुम नि सेंगो मिरुम हाइब्रा मी हाइब्रा येंगो तो ता ढंग 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 हलक्ति थाबल चोंग फंगदरा फंगोइदरा खंगदे हे तौदोइसे या मैम मी लाई मैम दो 오늘 묻는 거 제가 잡히네. मैमदो हजिकसे नुसासे सागल अबनिना मैम अखोगी दुकान से नोमई क्यामुक तानगे हबदो साई ए हाइजरखिबदो क्या खंगनिंग ब्रा अदो खंगनिंगदि हजि हाइजरकेबको नोमदा अखोई दुकान से क्यामुक तानगे हबसे अइबो खंगदिको अदो हाइदोपे यादि सिक्रेट नियको मैम अदो अगले वीडियो से मतंग से संजरगा वीडियो से लाइक तो बिरो कमेंट असु कमेंट हाइरो चैनल सब्सक्राइब तो संबरो मैम मथंगी वीडियो फॉर नेक्स्ट काइनर से बाय बाय